ꯍꯥꯏ ꯃꯌꯥꯝ, ꯉꯁꯤꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯅ ꯄꯨꯔꯒ ꯂꯥꯛꯑꯦ꯫ ꯃꯌꯥꯝ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯑꯗꯨꯗꯤ ꯌꯦꯡꯉꯒ ꯈꯪꯕꯤꯔꯣ꯫ ꯏꯆꯝ ꯆꯝꯕ ꯚꯤꯗꯤꯑꯣꯅꯤꯗ ꯑꯩꯅ ꯄꯥꯏꯔꯤꯁꯦ ꯀꯔꯤ ꯃꯥꯜꯂꯤ? ꯑꯩꯅ ꯄꯥꯏꯔꯤꯁꯦ ꯑꯉꯥꯡꯒꯤ ꯈꯣꯡꯒ꯭ꯔꯥꯎꯅꯦꯕ, ꯏꯆꯥꯅꯨꯄꯥꯒꯤ ꯑꯩꯅ ꯇꯨꯕꯅꯦ꯫ ꯑꯗꯨ ꯑꯣꯏꯅ ꯌꯦꯡꯍꯟꯖꯔꯛꯑꯒꯦ ꯉꯁꯤꯗꯤ ꯀꯃꯥꯏꯅ ꯇꯨꯏ, ꯀꯃꯥꯏꯅ ꯀꯛꯏ ꯍꯥꯏꯕꯗꯣ ꯏꯆꯥꯅꯨꯄꯥꯗꯁꯨ ꯁꯦꯠꯍꯜꯂꯒ ꯌꯦꯡꯍꯜꯂꯛꯑꯒꯦ꯫ ꯐꯤꯁꯦ ꯑꯩꯅ ꯁꯨꯝ ꯐꯨꯔꯤꯠ ꯐꯤ ꯀꯩꯀꯥ ꯁꯨꯝ ꯂꯩꯔꯒ ꯈꯔ ꯁꯨꯝ ꯇꯨꯕ ꯇꯝꯃꯦꯕꯀꯣ꯫ ꯁꯪꯀꯥꯟꯗ ꯈꯔ ꯁꯨꯝ ꯇꯨꯕ, ꯑꯗꯨ ꯇꯨꯕꯗꯨꯗ ꯐꯤ ꯁꯨꯝ ꯑꯔꯦꯝꯕ ꯂꯩꯍꯧꯕꯗꯨꯅ ꯑꯩꯅ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯇꯨꯊꯣꯛꯑꯒꯦꯅ ꯉꯁꯤꯗꯤ ꯑꯗꯨꯝ ꯇꯨꯊꯣꯛꯆꯔꯦ, ꯑꯗꯨꯒ ꯁꯦꯠꯍꯜꯂꯒ ꯃꯌꯥꯝꯗꯁꯨ ꯌꯦꯡꯍꯟꯖꯔꯛꯑꯒꯦ꯫ ꯃꯌꯥꯝ ꯀꯃꯦꯟꯗ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ, ꯏꯆꯥꯅ ꯁꯦꯠꯇꯧꯔꯤꯕ ꯈꯣꯡꯒ꯭ꯔꯥꯎꯁꯦ, ꯏꯆꯥꯒꯤ ꯇꯨꯗꯧꯔꯤꯕ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯐꯖꯩ ꯐꯖꯗꯦ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ꯫ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯄꯣꯝꯕꯒꯤ ꯈꯨꯇꯥꯡꯗꯣ ꯈꯤꯇꯪ ꯁꯥꯡꯃꯜꯂꯦ, ꯇꯦꯟꯅ ꯀꯛꯊꯠꯄꯤꯌꯣ ꯍꯥꯏꯔꯝꯕꯒꯤ ꯑꯩꯅ ꯀꯛꯊꯠꯄꯤꯔꯦ꯫ ꯇꯨꯕꯠ ꯂꯥꯎꯅ ꯀꯛꯊꯠꯂꯒ ꯇꯨꯕꯠ ꯀꯛꯄ ꯍꯥꯏꯁꯦ ꯅꯥꯞ ꯑꯣꯜꯂꯒ ꯐꯖꯅ ꯀꯛꯄꯅꯤꯀꯣ ꯃꯌꯥꯝ, ꯑꯃꯨꯛ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯀꯛꯄꯣꯏ ꯅꯤꯡꯅꯤ꯫ ꯈꯔ ꯇꯦꯟꯖꯜꯍꯜꯂꯦ, ꯄꯥꯝꯕꯣꯝ ꯑꯀꯛꯄꯤ ꯑꯣꯟꯊꯣꯛꯑꯒꯦꯅ ꯇꯦꯜꯂ ꯀꯛꯑꯦ꯫ ꯏꯆꯥꯅꯨꯄꯥꯒꯤ ꯅꯥꯞ ꯂꯧꯕ ꯍꯧꯔꯦ꯫ ꯑꯩꯅ ꯑꯗꯨꯝ ꯈꯔ ꯆꯥꯎꯇꯛꯅ ꯑꯗꯨꯝ ꯀꯛꯄꯤꯔꯒꯦꯅ, ꯇꯨꯕꯤꯔꯒꯦꯅ ꯆꯥꯎꯇꯛꯅ ꯑꯗꯨꯝ ꯅꯥꯞꯁꯦꯈꯔ ꯆꯥꯎꯇꯛꯅ ꯑꯗꯨꯝ ꯂꯧꯔꯦ꯫ ꯃꯥꯅ ꯍꯥꯟꯅ ꯃꯥꯒꯤ ꯍꯥꯟꯅ ꯑꯩꯅ ꯇꯨꯈꯤꯕꯁꯤꯡꯗꯨꯗꯒꯤ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯍꯦꯟꯒꯠꯅ ꯑꯗꯨꯝ ꯂꯧꯔꯦ꯫ ꯑꯉꯥꯡꯒꯤꯗꯤ ꯏꯟꯆꯤ 1 ꯍꯦꯟꯒꯠꯄ 2 ꯍꯦꯟꯒꯠꯄꯗ ꯑꯗꯨꯝ ꯌꯥꯝ ꯆꯥꯎꯋꯦꯕꯀꯣ, ꯄꯤꯛꯄꯅꯤꯅ ꯃꯣꯏ ꯁꯥꯟꯅꯕꯗꯨꯁꯨ ꯀꯥꯂꯦꯟꯁꯨ ꯑꯣꯏꯕꯅꯤꯅ ꯁꯥꯟꯅꯕꯗꯨꯁꯨ ꯄꯣꯇꯣꯛ ꯄꯣꯇꯣꯛ ꯂꯥꯎꯅ ꯁꯦꯠꯆꯕꯗꯨꯅ ꯃꯣꯏꯗ ꯅꯨꯡꯉꯥꯏꯗꯅꯀꯣ꯫ ꯑꯗꯣ ꯅꯥꯞ ꯂꯧꯔ ꯑꯣꯜꯂꯦ꯫ ꯁꯤꯁꯦ ꯁꯨꯝ ꯃꯌꯥꯝꯅ ꯈꯪꯅꯤꯡꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯇꯨꯕ ꯁꯨꯝ ꯍꯩꯅꯤꯡꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ, ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ꯫ ꯑꯩ ꯐꯖꯅ ꯑꯗꯨꯝ ꯑꯩꯅ ꯂꯧꯕꯒꯤ ꯑꯩꯅ ꯍꯩꯖꯕꯤꯗꯣ ꯍꯥꯏꯇꯥꯔꯦꯅꯦ, ꯑꯗꯨꯗ ꯑꯗꯨꯝ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯀꯔꯤꯒꯨꯝꯕ ꯈꯪꯅꯤꯡꯕ ꯇꯝꯅꯤꯡꯕ ꯂꯩꯔꯗꯤ꯫ ꯑꯩꯁꯨ ꯌꯥꯝ ꯍꯩꯕꯗꯤ ꯅꯠꯇꯦ, ꯇꯝꯅ ꯇꯝꯅ ꯈꯔ ꯁꯨꯝ ꯇꯝꯃ ꯇꯝꯃꯒ ꯃꯇꯝ ꯁꯪꯕ ꯀꯥꯟꯗ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯁꯨꯝ ꯇꯨꯕ ꯇꯝꯕ ꯑꯣꯏꯅ ꯈꯔ ꯇꯨꯔ ꯇꯨꯔꯒ ꯁꯨꯝ ꯇꯧꯕꯅꯤ꯫ ꯌꯥꯝ ꯍꯩꯅ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯕ ꯃꯤꯗꯤ ꯅꯠꯇꯦ, ꯑꯩꯁꯨ ꯇꯝꯕ ꯍꯧꯖꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯉꯥꯡ ꯑꯄꯤꯛꯄ ꯂꯩꯕꯒ ꯐꯖꯅ ꯐꯝꯃꯒ ꯇꯨꯕꯗꯤ ꯉꯝꯗꯦ꯫ ꯑꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ, ꯇꯨꯔꯛꯄꯗꯣ ꯍꯣꯔꯦꯟ ꯄꯣꯝꯇꯥꯏ ꯇꯥꯗꯦ ꯑꯗꯨꯝ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯂꯥꯎꯕ ꯈꯣꯡꯒ꯭ꯔꯥꯎ ꯑꯣꯏꯅ ꯑꯗꯨꯝ ꯇꯨꯕꯅꯤꯗ, ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯇꯨꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯝ ꯂꯥꯏ ꯍꯥꯏꯇꯥꯔꯦꯅꯦꯀꯣ, ꯍꯩꯇꯕ ꯑꯩꯈꯣꯏꯒꯤꯗꯤ꯫ ꯀꯛꯄ ꯍꯧꯔꯦ, ꯅꯥꯞ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯅꯥꯞ ꯑꯣꯟꯕ ꯂꯣꯏꯔꯒ ꯀꯛꯄ ꯍꯧꯔꯦ꯫ ꯑꯉꯥꯡꯒꯤꯗꯤ ꯌꯥꯝ ꯊꯨꯅꯁꯨ ꯂꯣꯏꯑꯦꯕ, ꯑꯍꯟꯒꯤ ꯇꯨꯕꯁꯤ ꯈꯔ ꯀꯨꯏꯅ ꯆꯪꯉꯦ, ꯆꯥꯎꯔꯛꯄꯅꯤꯅꯀꯣ ꯇꯨꯕꯗꯣ꯫ ꯑꯉꯥꯡꯒꯤꯗꯤ ꯑꯗꯨꯝ ꯀꯛꯄꯕꯨ ꯂꯣꯏꯔꯗꯤ ꯑꯗꯨꯝ ꯇꯥꯏꯁꯜꯂꯒ ꯑꯩꯈꯣꯏ ꯐꯅꯦꯛ ꯇꯥꯏꯕꯗꯧꯅ ꯑꯗꯨꯝ ꯇꯥꯏꯔꯦ, ꯐꯅꯦꯛ ꯇꯥꯏꯕꯒꯤ ꯃꯇꯝꯒ ꯑꯗꯨꯝ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯇꯨꯕ꯫ ꯁꯤꯅꯕꯨ ꯍꯦꯟꯅ ꯑꯉꯥꯡ ꯈꯣꯡꯒ꯭ꯔꯥꯎ ꯇꯨꯕꯅꯕꯨ ꯍꯦꯟꯅ ꯃꯇꯝꯗꯤ ꯆꯪꯉꯝꯃꯣꯏꯅ ꯈꯜꯂꯦ꯫ ꯀꯛꯄꯗ ꯁꯣꯏꯔꯒꯗꯤ ꯁꯣꯏꯔꯦ, ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯃꯌꯥꯝ ꯑꯗꯨꯗꯤ ꯌꯦꯡꯃꯤꯟꯅꯔꯦ꯫ ꯉꯁꯥꯏ ꯑꯩꯅ ꯄꯥꯝꯕꯣꯝ ꯀꯛꯈꯤꯕꯗꯣ ꯑꯗꯨꯗꯣ ꯍꯥꯟꯅ ꯇꯥꯏꯊꯣꯛꯑꯦ, ꯑꯗꯨ ꯍꯥꯟꯅ ꯂꯣꯏꯁꯟꯕ ꯑꯃ ꯅꯥꯏꯔꯒꯦꯅ, ꯑꯗꯨꯅ ꯃꯇꯝꯁꯨ ꯆꯪꯗꯕꯅꯤꯅ ꯑꯗꯨ ꯍꯥꯟꯅ ꯇꯥꯏꯕ ꯂꯣꯏꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨ ꯇꯥꯏꯕ ꯂꯣꯏꯔꯒ ꯏꯆꯥꯅꯨꯄꯥꯒꯤ ꯑꯃꯨꯛ ꯇꯨꯔꯒꯦꯅ ꯇꯥꯏꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ꯫ ꯌꯥꯝ ꯐꯖꯕ꯭ꯔꯥ? ꯄꯣꯁ ꯇꯥꯔꯝꯗꯧ ꯃꯥꯟꯕ꯭ꯔꯥ ꯁꯤ ꯐꯨꯔꯤꯠꯁꯦ? ꯑꯗꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯑꯃꯨꯛ ꯇꯨꯕ ꯍꯧꯔꯛꯑꯒꯦ꯫ ꯑꯩꯅ ꯑꯗꯨꯝ ꯇꯨꯕꯁꯦ ꯑꯗꯨꯝ ꯁꯥꯡꯉꯅꯤꯅ, ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯉꯅꯤꯅ ꯃꯇꯦꯛ ꯃꯇꯦꯛ ꯑꯗꯨꯝ ꯁꯝꯖꯤꯟꯖꯔꯦꯀꯣ꯫ ꯃꯦꯆꯤꯟ ꯃꯈꯣꯟꯁꯤꯁꯨ ꯇꯥꯕꯁꯦ ꯀꯣꯇꯣꯛ 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 ꯂꯥꯎꯕꯗꯣ, ꯃꯦꯆꯤꯟꯁꯦ ꯑꯃꯟꯕꯅꯤꯅꯀꯣ ꯀꯣꯇꯣꯛ ꯀꯣꯇꯣꯛ ꯂꯥꯎꯕꯁꯤ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩꯅ ꯁꯥꯎꯟꯗꯣ ꯂꯩꯊꯔꯦ꯫ ꯑꯩꯁꯨ ꯇꯨꯕ ꯇꯝꯕꯅꯤꯅꯀꯣ ꯈꯨꯠꯁꯦ ꯀꯌꯥ ꯆꯠꯇꯦꯕ ꯐꯖꯅ꯫ ꯈꯨꯠ ꯆꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯆꯠꯅꯕ ꯍꯣꯠꯅꯔꯦ ꯃꯦꯆꯤꯟ ꯑꯃꯟꯕꯁꯤꯗ꯫ ꯃꯦꯆꯤꯟ ꯃꯈꯣꯟꯗꯤ ꯇꯥꯍꯟꯗ꯭ꯔꯦ, ꯀꯣꯇꯣꯛ ꯀꯣꯇꯣꯛ ꯂꯥꯎꯔꯦꯅ꯫ ꯌꯦꯡꯃꯤꯟꯅꯔꯁꯤ, ꯇꯨꯕ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯍꯧꯖꯤꯛ꯫ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯇꯨꯕ꯫ ꯁꯨꯃꯥꯏ ꯁꯨꯝ ꯇꯨꯕꯁꯦ ꯑꯃꯔꯣꯝꯗꯁꯨ ꯏꯁꯥꯅ ꯇꯨꯔꯒ ꯏꯆꯥꯗꯒ ꯂꯤꯠꯍꯟꯕ, ꯑꯗꯩ ꯑꯩꯅ ꯂꯤꯠꯂꯤ ꯐꯨꯔꯤꯠꯁꯤꯁꯨ
ꯅꯆꯦꯅ ꯂꯤꯠꯂꯤ ꯐꯨꯔꯤꯠꯁꯤꯁꯨ ꯑꯩꯅ ꯇꯨꯖꯔꯒ ꯂꯤꯠꯄꯅꯦꯕ ꯁꯨꯃꯥꯏꯅꯒ ꯂꯤꯠꯄꯁꯦ ꯏꯁꯥꯗ ꯋꯥꯈꯟꯗ ꯑꯩ ꯂꯤꯠꯆꯕ ꯑꯩꯅ ꯇꯨꯖꯕ ꯐꯨꯔꯤꯠꯅꯤ ꯁꯦ ꯀꯥꯏꯅ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯝ ꯄꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯐꯤ ꯇꯨꯅꯤꯡꯕꯁꯦ ꯑꯗꯨꯝ ꯑꯄꯥꯝꯕꯁꯦ ꯑꯗꯨꯝ ꯐꯥꯎꯋꯦ ꯃꯌꯥꯝꯅꯗꯤ ꯀꯔꯤ ꯈꯜꯂꯝꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯥꯎꯕꯗꯣ ꯑꯗꯨꯗꯣ ꯁꯨꯝ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯕꯅꯤꯀꯣ ꯍꯧꯖꯤꯛ ꯏꯆꯥꯅꯨꯄꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯌꯥꯝꯕ ꯁꯔꯨꯛ ꯇꯨꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯦꯂꯥꯁꯇꯤꯛ ꯄꯥꯟꯗꯧꯗ ꯉꯥꯏꯁꯤꯜꯂꯛꯑꯦ ꯑꯦꯂꯥꯁꯇꯤꯛ ꯄꯥꯟꯕꯁꯦ ꯃꯌꯥꯝꯗꯤ ꯀꯃꯥꯏꯅ ꯇꯧꯔ ꯄꯥꯟꯕꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯑꯦꯂꯥꯁꯇꯤꯛ ꯄꯥꯟꯐꯝꯁꯦ ꯍꯥꯟꯅ ꯁꯦꯝꯃꯦ ꯁꯦꯝꯃꯀꯥꯟꯗ ꯀꯩꯅꯣꯅ ꯑꯦꯂꯥꯁꯇꯤꯛ ꯑꯩꯅ ꯂꯧꯒꯗꯕ ꯆꯥꯡꯗꯣ ꯑꯦꯂꯥꯁꯇꯤꯛꯇꯣ ꯂꯧꯔꯦꯗꯅ ꯑꯗꯨꯒ ꯄꯤꯟ ꯑꯃ ꯇꯧꯔꯒ ꯑꯗꯨꯝ ꯄꯤꯟ ꯑꯃ ꯇꯧꯔ ꯍꯥꯞꯄꯒ ꯑꯗꯨꯝ ꯄꯥꯜꯂꯦꯕꯀꯣ ꯃꯌꯥꯝ ꯑꯦꯂꯥꯁꯇꯤꯛ ꯄꯥꯟꯕꯁꯦ ꯑꯇꯩ ꯑꯇꯣꯞꯄ ꯀꯩꯅꯣꯁꯨ ꯂꯩꯔꯝꯒꯅꯤ ꯂꯩꯕꯕꯨꯗꯤ ꯑꯗꯣ ꯑꯩꯅ ꯍꯩꯖꯕ ꯑꯩꯅ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯁꯤꯁꯤꯅ ꯑꯣꯏꯔꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯍꯥꯞꯄꯦ ꯏꯆꯥꯅꯨꯄꯥꯗ ꯄꯛꯆꯗꯣꯏꯖꯥꯠꯅꯤ ꯑꯌꯨꯛ ꯅꯨꯡꯗꯥꯡꯒꯤ ꯈꯣꯡꯒ꯭ꯔꯥꯎꯗꯤ ꯑꯩꯅ ꯑꯌꯥꯝꯕ ꯑꯗꯨꯝ ꯇꯨꯕꯤꯗ ꯏꯆꯥꯅꯨꯄꯥꯒꯤꯗꯤ ꯑꯗꯨꯝ ꯁꯦꯠꯍꯜꯂꯦꯕ ꯑꯗꯨꯝ ꯃꯣꯏꯗꯤ ꯃꯣꯠꯄꯁꯨ ꯊꯨꯕꯅꯤꯅꯀꯣ ꯑꯗꯨꯝ ꯁꯠ ꯁꯠ ꯁꯤꯟꯗꯣꯛꯄ ꯁꯨꯕꯗꯁꯨ ꯀꯪꯉꯦ ꯊꯨꯅꯁꯨ ꯃꯌꯥꯝ ꯏꯆꯥꯅꯨꯄꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯇꯨꯕ ꯂꯣꯏꯔꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯈꯔꯗꯤ ꯆꯥꯎꯔꯦ ꯑꯗꯨꯝ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯂꯥꯎꯅ ꯁꯦꯠꯍꯜꯂꯛꯑꯒꯦ ꯃꯌꯥꯝ ꯐꯖꯕ꯭ꯔꯥ ꯐꯖꯗꯕ꯭ꯔꯥ ꯍꯥꯏꯕꯤꯔꯝꯃꯣ ꯏꯆꯥꯅꯨꯄꯥꯁꯨ ꯁꯦꯠꯂꯦ ꯍꯔꯥꯎꯖꯔꯦ